ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯎꯆꯦꯛꯀꯤ ꯇꯦꯡꯊꯥꯈꯣꯟ ꯃꯔꯤꯁꯨꯕ ꯁꯔꯨꯛ꯫ ꯗꯗꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯂꯪ ꯏꯄꯣꯝꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯁꯤ꯫ ꯏꯅꯥꯎ, ꯃꯗꯨ ꯌꯥꯗꯦ꯫ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯏꯕꯨꯛ ꯊꯟꯅ ꯄꯤꯖꯔꯤ꯫ ꯄꯥꯏꯕ ꯐꯖꯅ ꯉꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯃꯥꯂꯪ ꯏꯄꯣꯝꯗ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯑꯀꯟꯕ ꯃꯥꯂꯪꯒꯤ ꯁꯥꯐꯨ ꯂꯥꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯆꯧꯕ ꯎꯁꯥ ꯑꯁꯤꯒꯤ ꯃꯅꯥ ꯄꯨꯡꯕ ꯃꯔꯛꯁꯤꯗ ꯇꯣꯡꯗꯨꯅ ꯃꯥꯂꯦꯝ ꯇꯝꯄꯥꯛꯀꯤ ꯐꯖꯕꯁꯦ ꯌꯦꯡꯁꯤ ꯂꯥꯎ꯫ ꯍꯣꯏ ꯗꯗꯥ, ꯌꯦꯡꯉꯨ ꯏꯅꯥꯎ, ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯁꯛꯇꯝꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ꯫ ꯌꯦꯅꯤꯡꯊꯥꯒꯤ ꯃꯥꯂꯪꯕꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯕꯗ ꯎꯄꯥꯟ ꯋꯥꯄꯥꯟꯁꯤꯡꯅ ꯅꯣꯝꯅ ꯂꯩꯅ ꯁꯥꯟꯅꯔꯤ꯫ ꯈꯔꯤ ꯂꯧꯕꯨꯛ ꯂꯝꯌꯥꯏꯁꯤꯡꯗ ꯃꯄꯨꯡ ꯐꯥꯔꯕ ꯐꯧꯕꯥꯜꯁꯤꯡꯅ ꯃꯥꯂꯪ ꯏꯄꯣꯝꯗ ꯊꯦꯛꯅ ꯅꯧꯅ ꯖꯒꯣꯏ ꯁꯥꯔꯤꯕ, ꯃꯥꯂꯪ ꯏꯄꯣꯝꯗ ꯁꯥꯟꯅꯖꯕ ꯆꯔꯥꯡꯒꯤ ꯃꯄꯩ ꯃꯄꯩꯅ ꯄꯥꯠꯀꯤ ꯊꯔꯣ ꯇꯝꯅ ꯄꯥꯏꯔꯤꯕ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯤꯕ꯫ ꯗꯗꯥ, ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯎꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯥꯡꯂꯕ ꯑꯇꯤꯌꯥ ꯃꯀꯣꯏꯗ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯁꯤꯕ꯫ ꯏꯃꯥꯁꯨ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯥꯛꯇꯥꯕ ꯆꯠꯈ꯭ꯔꯤ꯫ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯨꯁꯤ꯫ ꯗꯗꯥ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯅꯥꯎ, ꯀꯨꯏꯗꯤ ꯀꯨꯏꯔꯣꯏꯁꯤꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯗꯗꯥ ꯍꯥꯏꯅꯔꯤꯉꯩꯗ ꯏꯃꯥꯗꯤ ꯂꯥꯛꯑꯦ꯫ ꯏꯆꯥꯁꯥ, ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯄꯨꯛ ꯊꯟꯅꯅꯕ ꯆꯤꯟꯖꯥꯛ ꯊꯤꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯂꯛꯇ꯭ꯔꯦ꯫ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯆꯤꯟꯖꯥꯛ ꯊꯤꯕ ꯄꯥꯏꯔꯦꯍꯦ꯫ ꯅꯈꯣꯏ ꯄꯥꯏꯊꯣꯛꯂꯝꯒꯅꯨꯀꯣ, ꯏꯃꯥ ꯊꯨꯅ ꯍꯜꯂꯛꯀꯅꯤ꯫ ꯗꯗꯥ, ꯏꯃꯥꯅ ꯍꯥꯏꯕ ꯏꯂꯝꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯨꯠꯇ ꯇꯥꯔꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯅꯥꯎ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯕ꯫ ꯁꯥꯈꯞ ꯇꯣꯏꯅ ꯄꯥꯏꯗꯨꯅ ꯆꯤꯟꯖꯥꯛ ꯊꯤꯕ ꯉꯝꯂꯕ ꯑꯩꯈꯣꯏꯕꯨ ꯏꯃꯥꯅ ꯆꯤꯟꯖꯥꯛ ꯏꯟꯕꯤꯗꯨꯅ ꯏꯍꯨꯝꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯝꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯝ ꯍꯦꯟꯕꯗꯒꯤ, ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯨꯠꯇ ꯇꯥꯔꯦꯗꯣ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯈꯣꯡꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯄꯣꯟ ꯃꯅꯨꯡ ꯑꯁꯤꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯂꯧꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯈꯣꯏꯁꯨ ꯅꯆꯥ ꯅꯁꯨ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏꯕꯨ ꯄꯥꯝꯃꯨꯖꯩ, ꯁꯤꯕ ꯀꯤ꯫ ꯄꯤꯛꯂꯕ ꯑꯀꯨꯞꯄ ꯖꯤꯕꯁꯤꯡꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯖꯤꯕ ꯐꯥꯎꯕꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤ ꯀꯟꯖꯅꯅꯕ ꯊꯋꯥꯏ ꯄꯨꯗꯨꯅ ꯆꯦꯟꯖꯕ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯣꯜꯂꯕ ꯖꯤꯕꯁꯤꯡꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯗꯗꯥ, ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕ ꯀꯞ ꯂꯥꯎꯖꯔꯤꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯈꯪꯕꯤꯕ ꯅꯠꯇꯦꯗ꯫ ꯁꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯇꯥꯟꯖꯥ ꯐꯪꯕꯗ ꯁꯠ ꯄꯥꯏꯈꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯁꯤ꯫ ꯌꯦꯡꯉꯨ ꯏꯅꯥꯎ, ꯃꯆꯥ ꯀꯥꯏꯅ ꯃꯩꯅ ꯆꯥꯛꯂꯕꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯅꯣꯡꯗꯣꯟꯊꯛꯇ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯀꯧꯗꯨꯅ ꯀꯣꯏꯅ ꯄꯥꯏꯔꯤꯕꯁꯦ꯫ ꯏꯃꯥ, ꯄꯂꯦꯝ ꯑꯄꯣꯛꯄꯤ, ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯗꯕꯗꯒꯤ ꯅꯆꯥ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯦꯗꯣ꯫ ꯏꯃꯥꯕꯨꯁꯨ ꯇꯥꯏꯕꯪ ꯃꯤꯅ ꯁꯣꯏꯗꯅ ꯐꯥꯈꯤꯒꯅꯤ꯫ ꯏꯃꯥ ꯅꯪ ꯄꯥꯏꯈ꯭ꯔꯣ, ꯏꯃꯥ ꯅꯪ ꯄꯥꯏꯕꯤꯈ꯭ꯔꯣ꯫ ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯇꯝꯊꯤꯔꯕ ꯇꯥꯏꯕꯪꯒꯤ ꯄꯣꯟꯗ ꯂꯩꯔꯒ ꯏꯃꯥꯅ ꯀꯔꯝ ꯈꯥꯡꯁꯤꯒꯦ? ꯅꯈꯣꯏꯅ ꯁꯤꯕ ꯃꯐꯝꯗ ꯏꯃꯥꯁꯨ ꯁꯤꯒꯅꯤ꯫ ꯅꯠꯇꯦ ꯏꯃꯥ, ꯏꯃꯥ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯕꯤꯈ꯭ꯔꯣ꯫ ꯗꯗꯥ, ꯃꯈꯣꯏꯒꯤ ꯃꯆꯥ ꯄꯤꯁꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯄꯣꯟꯁꯦ ꯍꯥꯡꯗꯣꯛꯂꯦ ꯗꯗꯥ, ꯄꯥꯏꯍꯧꯔꯁꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯑꯅꯤ, ꯀꯔꯝꯅ ꯅꯈꯣꯏꯅ ꯅꯥꯟꯊꯣꯔꯛꯄꯒꯦ ꯍꯥꯏꯌꯨ ꯏꯃꯥꯗ꯫ ꯏꯃꯥ, ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯊꯝꯂꯤꯕ ꯄꯣꯟ ꯑꯗꯣ ꯍꯥꯡꯗꯣꯛꯂꯦ, ꯑꯗꯨꯒ ꯈꯣꯡꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯨ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯣꯟ ꯃꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯄꯥꯏꯔꯛꯂꯤꯕꯅꯤꯅꯦ꯫ ꯐꯔꯦ ꯏꯆꯥꯁꯥ,
ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯨꯡꯗ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯗꯤ ꯑꯋꯥꯐꯝꯗ ꯍꯦꯛ ꯇꯥꯕꯅꯤꯀꯣ꯫ ꯂꯥꯛꯑꯣ ꯃꯅꯥ ꯄꯨꯡꯕ ꯎꯁꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯔꯦꯛꯐꯝ ꯊꯤꯔꯨꯔꯁꯤꯀꯣ ꯏꯆꯥꯁꯥ꯫